Israel Amadi Hamas ani ki Marakta Ceasesfire ki Wari Sananaba Makha Chatthari Haina QUATAR na FONGDORAKHRE. Israel Amadi Hamas ani ki Marakta Ceasesfire talks amadi negotiation ki damakta hauzik Wari Sananaba Makha Chatthari Haina QUATAR ki Foreign Minister ki Wangang loi amana FONGDORAKHRE loinana Israel amasung Hamas ani gi mihut kangpu sing capital Doha da leiri haina mahakna makha taraduna FONGDORAKHI. Nakalamarom Israel gi Defense Minister na FONGDORAKPADA Coastal al-Mawasi area da laiba Palestine gi migoi lakh humpurom ceasefire numit humpugi yanachi amagi manungda kha thangba Rafah da transfer tawba haina makha tana palli loinana Gaza gi civilian population pumnamak chawrakna miyoi million ani hena kha thangba city da amuk khanna thamgani haina FONGDORAKHLE. Makha tana thabak sing asi Israel army singna tawroi adubu international body singnadi thabak tawgani haujikma ki oina karamba organization na tawgani haiba khangba ngamdri haina mahakna FONGDORAKHI.